마이도 못하라간. 하여튼 고만면 따스는 하오름나. 아싸인데. 마땅히 자꾸 하브라. 마땅히 자꾸. 마땅히 사fu 나 홈크라바 능기ꯊꯃꯣꯏꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯑꯗꯨꯝ ꯉꯧꯕ ꯈꯣꯠꯄ ꯍꯧꯖꯔꯛꯑꯅꯤ ꯂꯨꯝꯗꯤ ꯂꯨꯝꯃꯦꯍꯦ ꯀꯦꯖꯤ 2.5ꯃꯨꯛꯇꯤ ꯇꯥꯕꯅꯦ ꯁꯤꯁꯦ ꯈꯥꯕꯩꯅ ꯑꯣꯠꯄꯗꯤ ꯌꯥꯗ꯭ꯔꯦ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏ ꯑꯣꯠꯆꯔꯛꯑꯒꯦ ꯁꯥꯏꯍꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯦꯟꯁꯦ ꯃꯄꯨꯝ ꯑꯃ ꯇꯧꯖꯔꯦ ꯑꯗꯒꯤ ꯀꯣꯠꯅꯕ ꯈꯔꯒ ꯑꯗꯩ ꯁꯂꯥꯗ ꯈꯔꯒ ꯑꯗꯒꯤ ꯆꯝꯐꯨꯠ ꯑꯃꯒ ꯑꯩꯈꯣꯏ ꯁꯤꯗꯤ ꯃꯍꯤꯁꯦ ꯇꯣꯠꯇꯦꯕ ꯑꯩꯗꯤ ꯑꯗꯨꯗꯨꯅ ꯆꯝꯐꯨꯠ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯃꯍꯤꯁꯦ ꯑꯣꯏꯅ ꯇꯣꯠ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯅꯕꯁꯦ ꯃꯃꯥꯡꯗ ꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯆꯥꯕꯁꯦ ꯍꯧꯖꯜꯂꯁꯦ ꯍꯦꯛꯇ ꯆꯥꯎꯗꯤ ꯆꯥꯎꯔꯦ ꯍꯥꯏꯗꯤ ꯏꯁꯥꯃꯛꯅ ꯊꯣꯡꯖꯕꯅꯤꯅꯀꯣ ꯑꯗꯨꯝ ꯍꯥꯎꯗꯤ ꯍꯥꯎꯔꯅꯦꯕ ꯑꯗꯣ ꯍꯥꯎ ꯌꯥꯎꯇꯦꯗ ꯌꯥꯔꯛꯀꯦ ꯍꯣꯏ ꯍꯥꯎꯏ ꯍꯥꯎꯇꯦꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯍꯥꯏꯖꯔꯁꯅꯤ ꯑꯩ ꯑꯆꯧꯕ ꯑꯃ ꯂꯧꯔꯦꯀꯣ ꯃꯍꯤ ꯈꯔ ꯍꯥꯞꯆꯒꯦ ꯅꯪ ꯆꯥꯛꯁꯦ ꯀꯣꯟꯅꯒꯗ꯭ꯔꯣ ꯀꯣꯟꯅꯗ꯭ꯔꯒ ꯍꯥꯞꯄ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯟꯅ ꯆꯥꯁꯤꯜꯂꯣꯅꯤ ꯃꯍꯤ ꯈꯔ ꯍꯩꯔꯛꯎꯔꯥ ꯍꯩꯔꯛꯀꯅꯨ ꯍꯩꯔꯛꯑꯅꯣ ꯌꯥꯔꯅꯤ ꯃꯍꯤꯁꯦ ꯍꯥꯎꯗꯤ ꯍꯥꯎꯅꯤ ꯈꯤꯇꯪ ꯀꯨꯏꯁꯨ ꯍꯩꯔꯛꯀꯦ ꯃꯊꯛꯇ ꯍꯩꯖꯜꯂꯣ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯍꯩꯔꯛꯀꯦꯀꯣ ꯌꯥꯝꯗꯕꯤꯗ ꯈꯤꯇꯪ ꯃꯍꯥꯎ ꯌꯦꯡꯉꯨ ꯌꯦꯟꯁꯨ ꯑꯣꯏꯅꯝꯕ ꯑꯃ ꯌꯥꯎꯋꯦꯕ ꯀꯦꯖꯤ 2 ꯇꯥꯕ ꯌꯦꯟꯅꯤꯀꯣ ꯍꯥꯏꯗꯤ ꯀꯦꯖꯤ 2.5 ꯇꯥꯕ ꯌꯦꯟꯅꯦꯕ ꯑꯗꯨꯗ ꯁꯦꯝꯗꯣꯛꯈ꯭ꯔꯒ ꯀꯦꯖꯤ 2 ꯇꯥꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯆꯧꯕ ꯌꯦꯟꯅꯦ ꯑꯩꯈꯣꯏ ꯆꯦꯗꯤ ꯆꯝꯄ꯭ꯔꯥ ꯆꯥꯗꯦꯕ ꯑꯗꯨꯗꯨꯅ ꯆꯝꯄ꯭ꯔꯥꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯥꯞꯆꯤꯟꯖꯔꯦ ꯑꯩꯈꯣꯏ ꯆꯦꯗꯤ ꯆꯝꯄ꯭ꯔꯥꯁꯦ ꯄꯥꯛ ꯆꯥꯗꯦꯕ ꯃꯥꯗꯤ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯣ ꯁꯥꯗꯤ ꯐꯖꯅ ꯍꯥꯎꯔꯦ ꯁꯥꯁꯦ ꯌꯥꯝ ꯍꯥꯎꯇ꯭ꯔꯣ ꯍꯥꯎꯋꯦ ꯅꯪꯅ ꯊꯣꯡꯕꯩ ꯍꯥꯎꯕꯅꯦ ꯑꯗꯨꯅꯦ ꯑꯗꯨ ꯍꯥꯎꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯕꯒꯤ ꯑꯩꯈꯣꯏ ꯆꯦꯁꯦ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯔꯛꯄꯅꯤꯀꯣ ꯃꯥꯁꯨ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯃꯁꯥꯁꯦ ꯍꯥꯟꯅꯗꯒꯤ ꯌꯥꯖꯗꯝꯅꯦ ꯌꯥꯗꯤ ꯌꯥꯖꯗꯕꯅꯦꯕ ꯃꯌꯥꯝꯅ ꯍꯥꯏꯕꯒꯤ ꯇꯧꯔꯛꯏꯅꯦ ꯑꯗꯨꯅ ꯁꯥꯁꯤꯁꯨ ꯑꯩꯅ ꯄꯨꯂꯞ ꯑꯣꯏꯅ ꯍꯥꯏ ꯃꯄꯨꯝ ꯑꯣꯏꯅ ꯇꯧꯔꯁꯦꯅ ꯇꯧꯖꯔꯛꯄꯅꯦ ꯁꯥꯁꯦ ꯊꯣꯡꯕ ꯃꯇꯝꯗ ꯄꯨꯡ 1.5 ꯊꯣꯡꯖꯔꯦ ꯑꯗꯨꯒ ꯃꯍꯥꯎꯁꯤꯁꯨ ꯑꯗꯨꯅ ꯍꯥꯎꯔꯦ ꯆꯥꯔꯣꯏꯗ ꯑꯩꯁꯨ ꯀꯣꯟꯅꯔꯣꯏ ꯃꯌꯥꯝ ꯆꯥꯛꯇꯤ ꯌꯥꯎꯖꯗꯕꯤꯗ ꯁꯥ ꯉꯥꯛꯇ ꯆꯥꯖꯔꯝꯕꯅ ꯐꯕꯖꯥꯠꯅꯤ ꯍꯣꯏ ꯉꯝꯗꯣꯏ ꯃꯥꯟꯗꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯃꯄꯨꯝ ꯑꯃ ꯆꯥꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗꯗꯤ ꯀꯩꯁꯨ ꯊꯥꯖꯗꯦꯕ ꯑꯩꯁꯨ ꯍꯥꯏꯖꯕꯅꯤ ꯃꯌꯥꯝ ꯃꯨꯛꯕꯥꯡꯁꯤꯁꯨ ꯑꯍꯥꯟꯕ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣꯁꯦ ꯈꯪꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯆꯥꯕ ꯈꯣꯠꯄꯗ ꯃꯌꯥꯝꯁꯦ ꯆꯥꯛꯈꯣꯝ ꯆꯥꯎꯕꯅ ꯍꯦꯟꯅ ꯌꯦꯡꯅꯤꯡꯉꯤꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯍꯩꯖꯗ꯭ꯔꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃ ꯑꯍꯥꯟꯕ ꯑꯣꯏꯔꯔꯣꯏ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯏꯆꯥ ꯆꯥꯔꯛꯄ ꯋꯥꯅꯦꯕꯀꯣ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯆꯥꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯍꯩꯖꯗ꯭ꯔꯦ ꯑꯩ ꯆꯥꯛꯈꯨꯝ ꯌꯥꯝ ꯄꯤꯛꯄꯅꯤꯗ ꯇꯁꯦꯡꯅꯗꯣ ꯆꯥꯛꯈꯨꯝꯗꯨꯁꯨ ꯆꯥꯎꯗꯕꯅꯦꯕ ꯊꯥꯖꯔꯅꯤ ꯁꯤ ꯄꯥꯏ ꯃꯥꯏꯗ ꯑꯃꯨꯛ ꯊꯥꯔꯛꯀꯅꯤ ꯆꯥꯛꯇꯤ ꯑꯝꯇ ꯌꯥꯎꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯗꯤ ꯃꯌꯥꯝ ꯂꯩꯔꯤ ꯃꯇꯨꯡꯗꯨꯒ ꯆꯥꯅꯤꯡꯗꯦꯕ ꯃꯀꯨꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯃꯀꯨ ꯁꯂꯥꯛ ꯆꯥꯎꯕꯁꯤꯅ ꯃꯌꯥꯝꯁꯨ ꯑꯩ ꯉꯥꯛꯇ ꯆꯥ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯦ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯑꯩ ꯆꯥꯅꯤꯡꯗꯦ ꯌꯥꯗ꯭ꯔꯦ ꯍꯥꯎꯋꯦ ꯐꯖꯅ ꯌꯦꯟꯁꯦ ꯃꯆꯥ ꯃꯆꯥ ꯆꯥꯕꯗꯩꯗꯤꯀꯣ ꯄꯤꯁ ꯃꯆꯥ ꯃꯆꯥ ꯆꯥꯕꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯃꯄꯨꯝ ꯃꯄꯨꯝ ꯆꯥꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯐꯨꯟꯅꯤ ꯑꯗꯨ ꯃꯌꯥꯝ ꯃꯔꯛꯇ ꯋꯥ ꯑꯝꯇ ꯍꯥꯏꯖꯔꯝꯒꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯏꯁꯩ ꯁꯛꯄ ꯍꯩꯕꯅꯦꯕꯀꯣ ꯃꯥꯁꯦ
ꯑꯗꯨꯝ ꯏꯁꯩ ꯑꯃ ꯁꯛꯄꯁꯦ ꯑꯩ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯃꯥꯅꯒ ꯑꯗꯨꯝ ꯆꯥꯛꯀ ꯊꯣꯡꯕ ꯑꯣꯏꯔꯣ ꯑꯃ ꯇꯧꯕ ꯑꯣꯏꯔꯣ ꯏꯁꯩ ꯑꯗꯨꯝ ꯉꯪꯕꯅꯦꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕꯒꯤ ꯂꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥ ꯏꯁꯩ ꯃꯆꯥ ꯑꯃ ꯁꯛꯆꯍꯜꯂꯛꯀꯦ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕꯒꯤ ꯂꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗꯀꯣ ꯍꯥꯏꯖꯤꯟꯒꯅꯨ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛ ꯆꯠꯄꯗꯤ ꯌꯥꯔꯔꯣꯏꯕ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯁꯛꯀꯥꯟꯗ ꯁꯤꯃꯗꯤ ꯆꯣꯞꯄꯣꯏꯗ꯭ꯔꯥꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯗꯣ ꯇꯥꯔꯝꯕꯅꯤ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯨꯗꯨꯅ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯒꯤꯗꯨꯗ ꯁꯛꯍꯜꯂꯛꯀꯦ ꯃꯇꯨꯡ ꯅꯪ ꯆꯥꯎ ꯑꯩ ꯈꯟꯒꯦ ꯆꯥꯅ ꯆꯥꯅ ꯈꯟꯒꯦ ꯃꯥꯅ ꯏꯁꯩ ꯁꯛꯎ ꯍꯥꯏꯁꯦ ꯀꯔꯝꯕꯗꯅꯣ ꯀꯥꯟꯗ ꯏꯁꯩ ꯁꯛꯈꯤꯗꯣꯏꯁꯤꯅ ꯑꯩꯅ ꯑꯗꯨꯝ ꯍꯪꯖꯩꯁꯦ ꯃꯌꯥꯝ ꯇꯥꯕꯤꯔꯒꯗꯤ ꯈꯪꯒꯅꯤꯀꯣ ꯏꯁꯩꯁꯦ ꯍꯩꯇꯦꯕ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏ ꯆꯦꯁꯦ ꯏꯁꯩ ꯍꯩꯌꯦꯕ ꯀꯩꯅꯣꯗꯤ ꯃꯥꯅ ꯏꯁꯩ ꯉꯪꯕꯁꯦ ꯑꯩ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏ ꯆꯥꯛꯁꯪꯗꯒ ꯃꯥꯅ ꯏꯁꯩ ꯍꯥꯏꯐꯦꯠ ꯉꯪ ꯂꯩꯔꯝꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯆꯤ ꯋꯥꯈꯜꯅ ꯅꯠꯇꯦ ꯅꯪꯗꯣ ꯃꯆꯤ ꯑꯣꯏꯕꯩ ꯊꯥꯒꯠꯂꯤꯅꯦ ꯅꯠꯇꯦ ꯑꯁꯦꯡꯕꯩꯅꯦ ꯑꯩꯗꯤ ꯍꯥꯏꯖꯤꯟꯕ ꯍꯩꯇꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯝ ꯍꯣꯔꯦꯟ ꯑꯩꯅ ꯆꯥꯛꯁꯦ ꯆꯥꯔ ꯉꯥꯡꯕ ꯃꯌꯥꯝꯁꯦ ꯇꯥꯅꯤꯡꯕꯁꯨ ꯌꯥꯏ ꯑꯗꯨ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗꯨꯗ ꯁꯛꯍꯟꯖꯔꯛꯀꯦ ꯑꯋꯥꯕꯗ ꯑꯋꯥꯕ ꯉꯥꯛꯇ ꯅꯪ ꯄꯤꯕꯤꯔꯤꯁꯦ ꯑꯩꯉꯣꯟꯗ 이시금 독서에 볼래. 먹고 연밤 내나 지갑서. ꯃꯀꯨ ꯆꯥꯕꯁꯦ ꯃꯨꯊꯠꯄꯅꯤ ꯌꯥꯝꯗꯤ ꯆꯥꯕ ꯈꯔ ꯆꯥꯒꯦ ꯃꯀꯨꯁꯦ 우신 아시는 로이비 로신저래요. ꯑꯩ ꯃꯇꯨꯡꯗꯤ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯃꯤ ꯑꯅꯝꯕꯅꯗꯤ ꯃꯇꯣꯡꯅ ꯍꯦꯟꯅ ꯄꯥꯝꯅꯕꯅꯦꯕ ꯆꯥꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯍꯣꯏ ꯁꯔꯨꯅ ꯃꯇꯣꯡ ꯈꯒ ꯅꯞꯄꯗꯣ ꯑꯗꯨ ꯍꯥꯎꯕ ꯁꯔꯨꯕꯨꯗꯤ ꯆꯥꯗꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯇꯣꯡ ꯈꯒ ꯅꯞꯄ ꯑꯃ ꯂꯩꯗꯥꯏꯅꯦ ꯌꯥꯝ ꯑꯗꯨꯅꯗꯤ ꯍꯥꯎꯕ ꯑꯃꯨꯛ ꯍꯥꯎ ꯇꯣꯉꯥꯟꯅꯒ ꯍꯥꯏꯗꯤ ꯃꯇꯣꯡ ꯈꯒ ꯅꯞꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯔꯨꯗ ꯑꯩꯈꯣꯏꯒꯤ ꯁꯔꯨꯗ ꯑꯩꯈꯣꯏꯒꯤ ꯃꯀꯨꯒ ꯌꯥꯎꯔꯒ ꯃꯥꯏ ꯄꯤꯁꯇꯨꯅ ꯃꯇꯣꯡ ꯈꯔ ꯌꯥꯎꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯦꯕ ꯑꯩꯈꯣꯏ ꯆꯦ ꯍꯥꯏꯁꯦ ꯑꯗꯨ ꯃꯈꯣꯏꯅ ꯃꯇꯣꯡ ꯍꯦꯟꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯩ ꯁꯥꯎ ꯁꯥꯒꯠꯂꯕ ꯍꯨꯃꯥꯡ ꯑꯗꯨꯝ ꯇꯥꯔꯛꯑꯅꯤ ꯍꯧꯖꯤꯛ ꯍꯨꯃꯥꯡꯅ ꯌꯥꯗ꯭ꯔꯦ ꯁꯥꯏ ꯑꯗꯣ ꯅꯪ ꯉꯁꯥꯏ ꯍꯥꯎꯋꯦ ꯍꯥꯏ ꯅꯪ ꯍꯨꯃꯥꯡ ꯃꯅꯝ ꯇꯥꯁꯟꯕ ꯍꯥꯎ ꯑꯣꯏꯔꯝꯗꯅ ꯑꯁ ꯍꯩꯅꯦ ꯆꯥꯕꯗ ꯑꯝꯇ ꯆꯥꯅꯤꯡꯉꯛꯑꯕ ꯆꯥꯁꯤꯜꯂꯛꯇꯕꯤ ꯅꯪꯅ ꯍꯥꯎꯕꯩ ꯃꯔꯝꯗꯣ ꯑꯗꯨꯃꯥꯏ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯦ ꯁꯨꯝ ꯑꯗꯨꯒꯨꯝꯕ ꯋꯥ ꯁꯥꯔꯣꯏꯁꯦ ꯑꯗꯨꯒꯨꯝꯕ ꯋꯥ ꯁꯥꯔꯣꯏꯁꯦ ꯆꯥ ꯌꯥꯔꯦ ꯅꯠꯇꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯍꯥꯎꯋꯦ ꯍꯥꯏꯁꯦ ꯑꯅꯤꯔꯛꯒꯨꯝꯕꯗꯤ ꯍꯥꯏꯔꯝꯈꯤꯔꯣꯏꯕ ꯅꯪꯗꯤ ꯑꯩꯗꯤ ꯏꯁꯥ ꯅꯁꯥꯅ ꯊꯣꯡꯖꯕꯒꯤꯁꯨ ꯍꯥꯎꯕ ꯑꯣꯏꯗꯣꯏꯅꯦ ꯍꯟꯖꯤꯟ ꯍꯥꯏꯗꯅꯀꯣ ꯑꯩ ꯆꯤꯟꯅꯔꯛꯑꯕ ꯁꯨꯝ ꯅꯪꯒꯤꯗꯣ ꯆꯥꯛꯁꯨ ꯂꯥꯝꯅ ꯆꯥꯔꯛꯄꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯔꯨ ꯃꯇꯝꯗ ꯊꯕꯛꯁꯦ ꯋꯥꯔꯦ ꯍꯥꯏꯔꯁꯦꯕꯀꯣ ꯑꯗꯨꯒ ꯆꯥꯛꯁꯦ ꯍꯥꯏꯗꯤ ꯏꯟꯖꯥꯡ ꯍꯥꯎꯒꯦꯔꯥ ꯍꯥꯎꯔꯣꯏꯒꯦꯔꯥ ꯆꯥꯕ ꯃꯇꯝꯗ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯀꯣꯂꯦꯖ ꯍꯦꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗꯒꯤ ꯑꯩꯁꯦ ꯁꯤꯒꯤ ꯌꯦꯟ ꯃꯄꯨꯝꯁꯦ ꯑꯩ ꯂꯩꯔꯨꯔꯒ ꯍꯥꯏꯗꯤ ꯁꯦꯝ ꯁꯥꯕꯒꯤ ꯑꯃ ꯑꯩꯈꯣꯏ ꯃꯥꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯦ ꯌꯥꯏꯃ ꯍꯣꯏꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯁꯦꯝꯖꯕꯅꯦ ꯑꯗꯣ ꯑꯩ ꯀꯣꯂꯦꯖꯁꯦ ꯍꯜꯂꯛꯄꯗꯒꯤ ꯑꯩꯁꯦ ꯋꯥꯔꯦꯕꯀꯣ ꯍꯥꯏꯗꯤ ꯀꯣꯂꯦꯖꯁꯦ ꯉꯁꯤꯗꯤ ꯊꯦꯡꯉꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯃ ꯂꯩꯕꯒꯤ ꯄꯨꯡ 5 ꯇꯥꯔꯦꯕ ꯑꯗꯨ ꯍꯟꯖꯔꯛꯄꯗ ꯑꯩꯅ ꯁꯦꯝ ꯁꯥꯗꯅ ꯇꯧꯔꯒ ꯁꯦꯝꯖꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯋꯥꯁꯨ ꯋꯥꯔꯦ ꯑꯗꯨꯒ ꯆꯥꯛꯁꯨ ꯂꯥꯝꯃꯒ ꯆꯥꯔꯛꯄꯩꯔ ꯈꯪꯗꯦ ꯍꯥꯎꯔꯤꯗꯤ ꯑꯩꯅ ꯍꯥꯏꯖꯅꯕ ꯅꯠꯇꯦꯕꯀꯣ ꯌꯥꯝ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏ ꯑꯗꯨ ꯆꯥꯕꯗ ꯑꯣꯏꯅ ꯐꯣꯀꯁ ꯁꯤ ꯃꯅꯤꯡ ꯋꯥꯏꯒꯤ ꯄꯤꯁꯁꯤꯗꯤ ꯑꯍꯥꯎꯕ ꯄꯤꯁ ꯉꯥꯛꯇꯅꯤ ꯅꯪ ꯂꯣꯠꯁꯤꯜꯂ ꯊꯝꯃꯤꯅꯤ ꯌꯦꯡꯉꯨꯅꯦ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯔꯦ ꯁꯤꯗꯤ ꯍꯣꯔꯦꯟ ꯉꯝꯗ꯭ꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯃꯨꯠꯊꯠꯈ꯭ꯔ ꯃꯇꯨꯡꯗ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯈꯣꯡꯖꯤꯟꯈꯤꯁꯤꯅꯦ ꯅꯪ ꯈꯜꯂꯤꯁꯦ ꯂꯣꯏꯕꯨꯗꯤ ꯆꯥꯁꯤꯟꯁꯦ ꯑꯩꯗꯤ ꯃꯅꯨꯡ ꯆꯥꯛꯁꯤꯗ ꯑꯩꯅ ꯆꯥꯅꯤꯡꯗꯦ ꯆꯥꯔꯒꯦ ꯌꯨꯝꯗ ꯑꯗꯨ ꯆꯥꯔꯣ ꯀꯔꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯍꯥꯄꯛꯄ ꯆꯥꯛꯇꯣ ꯅꯪ ꯈꯗꯥꯡ ꯆꯣꯛꯉꯩꯗ ꯑꯩꯅ ꯆꯥꯍꯧꯔꯤ ꯃꯌꯥꯝꯗꯣ ꯆꯥ ꯉꯝꯗ꯭ꯔꯒꯗꯤ ꯁꯤ ꯆꯥꯛꯁꯤ ꯆꯥꯁꯤꯜꯂꯣ ꯏꯁꯥꯗꯣ ꯄꯥꯝꯃꯨꯏ ꯉꯝ ꯃꯍꯤ ꯈꯔ ꯍꯥꯞꯄꯛꯎꯔꯥ ꯍꯥꯞꯄꯛꯀꯅꯨ ꯑꯩꯗꯤ ꯆꯝꯐꯨꯠ ꯃꯍꯤꯗꯨꯅ ꯍꯥꯎꯋꯦ ꯆꯝꯐꯨꯠ ꯃꯍꯤꯅ ꯇꯣꯛꯈ꯭ꯔꯦ ꯑꯣ ꯇꯪꯈꯥꯏ ꯑꯃ ꯑꯗꯨ ꯅꯪꯁꯤꯀꯣ ꯃꯣꯔꯣꯛꯇꯤ ꯁꯥꯗꯦ ꯆꯥꯗ ꯃꯣꯔꯣꯛ ꯑꯝꯇ ꯊꯥꯛꯇꯦ ꯃꯣꯔꯣꯛ ꯁꯥꯗꯕꯅꯤꯅ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯔꯀꯥꯟꯗ ꯃꯍꯤ ꯇꯣꯠꯄꯗꯣ ꯑꯗꯨꯒꯤꯅꯦꯕ ꯑꯩꯅ ꯉꯝꯗꯕꯒꯤ ꯃꯍꯤ ꯇꯣꯠꯂꯣꯏ ꯍꯥꯏꯗꯣ
무한가지 와자니고. 싸는 보나무도 도와이다니 더요. 생나 사가놓고 피엔도 다리요. 피엔 다부도 빨리. 아구는 아니 무방도 하까노 해도. 아와만 오이 해봐. 좀 짜로요. 강호주 얌 짜오는 혼내가 주였다. 가이 wakanda mu kan 좀 없나 보다. 좀 써. 미안하다. 지금 들었어. 저 여슬럭들 목마음을 좀 거둔 게좀 거둔 게. 사도이는 온절레스. 살려면 사자. ꯃꯌꯥꯝ ꯆꯥꯛꯇꯤ ꯈꯔ ꯂꯩꯖꯔꯤꯕꯀꯣ ꯑꯗꯨ ꯆꯥꯛꯁꯦ ꯆꯥꯕ ꯉꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣꯗꯤ ꯆꯥꯛ ꯆꯥꯔꯒꯗꯤ ꯁꯤ ꯁꯥꯁꯦ ꯑꯃꯨꯛ ꯆꯥꯅꯕ ꯑꯔꯣꯏꯕ ꯑꯗꯨꯗꯨꯅ ꯁꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒꯦ ꯁꯤ ꯆꯥꯛ ꯈꯔ ꯂꯦꯝꯃꯤ ꯁꯤ ꯉꯝꯁꯤꯜꯂꯒꯦ ꯆꯥꯛꯁꯨ ꯂꯦꯝꯃꯦ ꯄꯥꯝꯃꯨꯏꯅ 신경 타버지 뿌탕 가버지. 아주야. 좀 착하다. ꯆꯥꯛ ꯌꯥꯔꯗ꯭ꯔꯥ 왜? 그냥 짜. 좀 ꯆꯥꯔꯦ 누구보다 싸하네. 아무니 하고 어디 좀 살러. 그러라. 눈빨 아, 야 눈빨 많이 사고 사람들이 야 ꯉꯁꯥꯏꯈꯩ ꯊꯥꯎ ꯊꯨꯝ ꯆꯥꯔꯒ ꯆꯝꯐꯨꯠ ꯊꯥꯗꯔꯛꯄꯗꯤ ꯄꯨꯛꯁꯦ ꯏꯆꯝ ꯆꯝꯃꯒ ꯌꯥꯝ ꯍꯥꯡꯉꯦ ꯄꯨꯛꯁꯦ 전부지. 아니 뭐 따사하다 봐. 집들이랑 해장도 아니야 잘 모르고 사람 같잖아. 한배 전부지 한배 완. 누가 뭐 어떻게 엠떠엄제 짬뽕 떠러메. ꯃꯣꯔꯣꯛꯇꯤ ꯀꯩꯝ ꯍꯥꯞꯇꯦ ꯇꯁꯦꯡꯅ ꯃꯣꯔꯣꯛꯁꯨ ꯆꯨꯝꯗꯒꯤ ꯃꯆꯦꯠ ꯈꯤꯇꯪ ꯍꯥꯞꯈꯤꯕꯅꯦꯕ ꯑꯩꯈꯣꯏ ꯆꯦꯗꯣ ꯃꯥ ꯃꯣꯔꯣꯛ ꯄꯥꯛ ꯆꯥꯗꯦꯕ ꯑꯗꯨꯒ ꯃꯣꯔꯣꯛ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯃꯆꯨ ꯈꯔꯒ ꯌꯥꯏꯉꯪ ꯑꯃꯗꯤ ꯁꯨꯡꯍꯥꯞ ꯍꯥꯞꯇ꯭ꯔꯦ ꯑꯩ ꯁꯥ ꯊꯣꯡꯕꯗ ꯃꯑꯣꯡꯗꯤ ꯃꯥꯟꯈꯤꯕꯅꯤ ꯉꯁꯥꯏꯗꯣ ꯅꯪꯒꯤ ꯈꯨꯇꯧꯗꯣ ꯃꯦꯔꯤꯅꯦꯠꯀ ꯇꯧꯔꯒ ꯐꯖꯅ ꯊꯣꯡꯒꯥꯏꯕꯅꯤ ꯁꯦ ꯐꯖꯅ ꯅꯩꯈꯥꯏꯕꯅꯤ ꯆꯥꯛ ꯌꯥꯎꯕꯩꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯁꯤ ꯁꯥ ꯃꯈꯨꯝꯁꯦ ꯆꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ 하더라 짝도 야우드비자 상가 또 떡하시나 ꯑꯗꯨ ꯉꯝꯅꯕꯗꯤ ꯆꯥꯔꯛꯀꯅꯤ ꯑꯗꯨ ꯌꯥꯝꯗꯤ ꯌꯥꯝꯃꯦꯕ ꯁꯥꯁꯦ 아도 사 자르기 뭐 하우세 차 너무 짜장 한가담 해봐 짜가 짜우담 하울이 tashina hawe 지금 들으신 그러니까 너 합기도 합고 뭐 하래 엄절로 있다 생각 반대로 먹고 그래 그래서 그냥 짜오게 망도 짐 사는 이제 고만 똑같은 말 해봐 뭐 좀 사는 말이 고만 거도 ꯑꯗꯩ ꯖꯤꯝ ꯁꯥꯟꯅꯕ ꯂꯦꯞꯈꯤꯕꯗꯒꯤ ꯍꯛꯆꯥꯡꯁꯦ ꯅꯣꯏꯈꯠꯂꯛꯑꯦꯕꯀꯣ ꯖꯤꯝ ꯁꯥꯟꯅꯔꯤꯀꯥꯟꯗ ꯑꯩꯁꯦ ꯍꯥꯟꯅ ꯌꯥꯝ ꯀꯪꯉꯝꯃꯦꯕ ꯌꯥꯡꯁꯦ ꯑꯔꯣꯏꯕꯤ ꯀꯪꯉꯝꯃꯦ ꯑꯗꯒꯤ ꯖꯤꯝ ꯁꯥꯟꯅꯔꯨꯕꯗꯤ ꯍꯛꯆꯥꯡ ꯈꯔ ꯐꯒꯠꯂꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ ꯂꯦꯞꯄꯨꯕꯗꯤ ꯍꯛꯆꯥꯡ ꯆꯥꯎꯈꯠꯂꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯆꯦ ꯇꯧꯔꯤꯁꯦ ꯃꯥꯁꯨ ꯍꯥꯟꯅ ꯖꯤꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯁꯥꯟꯅꯔꯝꯕꯅꯤ ꯃꯥꯁꯨ ꯑꯩ ꯈꯪꯉꯦ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯛꯀꯅꯤꯁꯦ ꯃꯥꯅ ꯖꯤꯝ ꯁꯥꯟꯅꯔꯝꯃꯦ ꯑꯗꯒꯤ ꯂꯦꯞꯈꯤꯕꯗꯒꯤ ꯑꯣꯐꯤꯁ ꯑꯃꯨꯛ ꯀꯥ ꯑꯗꯒꯤ ꯑꯃꯨꯛ ꯌꯨꯝ ꯍꯜꯂꯛꯄꯗ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯃ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯁꯥꯗꯣ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯐꯤꯒꯔ ꯁꯦꯝꯃꯦ ꯐꯤꯒꯔꯕꯨꯗꯤ ꯁꯦꯝꯃꯦ ꯍꯥꯟꯅꯗꯤ ꯈꯔ ꯍꯟꯊꯔꯦ ꯈꯔ ꯁꯦꯝꯃꯛꯈꯤꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯖꯤꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯂꯦꯞꯄꯁꯦ ꯁꯤꯁꯦ ꯍꯛꯆꯥꯡꯗ ꯌꯥꯝ ꯁꯣꯛꯑꯦꯕ ꯍꯛꯆꯥꯡ ꯁꯣꯛꯑꯦ ꯍꯥꯏꯗꯤ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯣꯏꯈꯠꯄꯒꯤ ꯆꯥꯡ ꯌꯥꯝ ꯍꯦꯟꯒꯠꯂꯦꯕꯀꯣ ꯍꯦꯛ ꯂꯦꯞꯄ ꯀꯥꯟꯗ ꯑꯗꯨꯗꯨꯒꯤ ꯖꯤꯝ ꯁꯥꯟꯅꯔꯒꯗꯤ ꯃꯥꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃ ꯅꯥꯏꯅ ꯀꯣ ꯃꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯂꯩꯅ ꯁꯥꯟꯅꯕꯤꯕꯁꯤꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯦꯞꯄꯁꯤꯃꯗꯤ ꯍꯣꯏ ꯂꯦꯞꯄ ꯍꯥꯏ ꯅꯣꯡ ꯐꯥꯗꯣꯛ ꯂꯦꯞꯄꯕꯨꯗꯤ ꯀꯩꯝ ꯀꯥꯏꯗꯦꯕ ꯑꯗꯨꯒ ꯁꯥꯟꯅꯔꯝꯃꯒ ꯈꯪꯅ ꯂꯦꯞꯄꯁꯦ ꯁꯤ ꯍꯛꯆꯥꯡ ꯌꯥꯝ ꯆꯥꯎꯈꯠꯄꯅꯦꯕ ꯁꯤ ꯊꯥꯡꯖꯜꯂꯁꯤ ꯊꯥꯡꯖꯜꯂꯁꯤ 맞아 아 이런 막 깡 뒤에 레면
ꯑꯩ ꯆꯥꯅꯤꯡꯗꯦ ꯉꯁꯥꯏ ꯃꯀꯟ ꯃꯆꯥ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄꯅꯤ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯑꯃ ꯇꯧꯈꯤꯕꯅꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯅꯪ ꯍꯨꯃꯥꯡ ꯇꯥꯔꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯈꯤꯕꯅꯦ ꯑꯗꯨ ꯅꯪ ꯑꯃꯨꯛꯀ ꯇꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯚꯤꯗꯤꯑꯣ ꯀꯠ ꯇꯧꯗꯕꯤꯗ ꯅꯝꯁꯤꯟꯈ꯭ꯔꯁꯤ ꯀꯣꯟꯅꯣ ꯌꯥꯔꯦ ꯃꯪ ꯑꯁꯤ ꯅꯪ ꯆꯥꯎ ꯅꯪ ꯁꯥꯡꯕꯅꯤꯅ ꯈꯨꯅꯤꯡꯅ ꯑꯃꯨꯛ ꯊꯤꯜꯂꯛꯀꯅꯤꯀꯣ ꯑꯩꯗꯤ ꯏꯟꯊꯨꯕꯤꯅꯤ ꯍꯥꯏꯁꯤꯅꯤ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯃꯌꯥꯝ ꯆꯤꯟꯁꯨ ꯆꯤꯜꯂꯦꯕ ꯍꯥꯏꯗꯤ ꯐꯝꯐꯝꯁꯦ ꯑꯩꯗꯤ ꯏꯟꯒꯥꯏꯅꯤ ꯍꯣꯏ ꯈꯤꯇꯪ ꯈꯤꯇꯪ ꯏꯟꯒꯥꯏꯅꯔꯒ ꯆꯥꯅꯔꯦ ꯑꯩꯗꯤ ꯇꯧꯔꯤꯁꯦ ꯊꯨꯖꯤꯜꯂꯛꯀꯗꯣꯏꯅꯦ ꯍꯦꯛꯇ ꯑꯩꯗꯤ ꯂꯪꯊꯣꯛꯀꯗꯣꯏ ꯍꯥꯏꯗꯤ ꯀꯥꯎꯗꯅ ꯂꯥꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯂꯥꯇꯣꯟꯗꯨ ꯅꯠꯆꯗꯦꯕꯀꯣ ꯍꯥꯏꯗꯤ ꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯌꯣꯟꯕꯤꯔꯝꯃꯦ ꯑꯗ ꯂꯨꯄꯥ 10 ꯄꯤꯌꯦꯅ ꯑꯩꯈꯣꯏ ꯂꯥꯇꯣꯟ ꯍꯥꯏꯗꯣꯏꯔꯥ ꯂꯥ ꯀꯩꯅꯣ ꯉꯥꯇꯣꯟ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯦ ꯁꯤꯗꯤ ꯑꯣ ꯑꯗꯨꯒꯨꯝꯕ ꯂꯥ ꯑꯃ ꯂꯧꯖꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒꯅ ꯂꯥꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯅꯤ 3-4 ꯊꯣꯛꯑꯦꯕ ꯂꯥꯁꯦ ꯑꯗꯩ ꯆꯥꯕꯗꯨꯁꯨ ꯑꯗꯨꯝ ꯈꯣꯠꯊꯕꯗ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ ꯁꯦꯠꯂꯣ ꯃꯌꯥꯝ ꯆꯥꯛꯇꯤ ꯍꯥꯞꯆꯗ꯭ꯔꯦ ꯆꯥꯛ ꯌꯥꯎꯔꯒꯗꯤ ꯃꯁꯥꯗꯤ ꯆꯥ ꯉꯝꯃꯔꯣꯏꯅ ꯁꯥꯁꯨ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯛ ꯉꯥꯛꯇ ꯆꯥꯅꯤꯡꯉꯛꯄꯗꯣ ꯇꯧꯔꯦꯕ ꯆꯥꯛ ꯌꯥꯎꯔꯒꯗꯤ ꯇꯁꯦꯡꯅ ꯁꯥ ꯆꯥ ꯉꯝꯗꯦꯕ ꯑꯗꯨꯗꯨꯅ ꯁꯥ ꯌꯥꯎꯗꯕꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯕꯤꯔꯝꯃꯗꯤ ꯌꯦꯡꯉꯣꯅ ꯆꯥꯛ ꯌꯥꯎꯗꯕꯤ ꯍꯥꯏꯕ ꯁꯥ ꯌꯥꯎꯗꯕꯤ ꯉꯥꯡꯉꯤ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯇꯁꯦꯡꯅ ꯃꯨꯛꯕꯥꯡꯁꯦ ꯇꯧꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤꯗꯤ ꯆꯥꯛ ꯌꯥꯎꯕꯁꯦꯕ ꯆꯥꯛ ꯌꯥꯎꯗꯅ ꯁꯥ ꯉꯥꯛꯇ ꯆꯥꯔꯒꯗꯤ ꯉꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯥꯛꯁꯦ ꯈꯔ ꯌꯥꯎꯈꯤꯕꯅꯤꯅ ꯁꯥꯁꯦ ꯄꯥꯛ ꯆꯥ ꯉꯝꯃꯛꯇꯕꯅꯦ ꯋꯥ ꯑꯩ ꯆꯝꯐꯨꯠꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯆꯥꯕ ꯂꯣꯏꯔꯛꯄꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯦꯗ ꯏꯁꯩ ꯃꯆꯥ ꯑꯝꯇ ꯁꯛꯍꯟꯖꯔꯛꯀꯦ ꯃꯥꯒꯤ ꯆꯥꯛꯁꯨ ꯂꯣꯏꯔꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯆꯥꯔꯒ ꯏꯁꯩ ꯑꯃ ꯁꯛꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯏꯁꯩ ꯃꯆꯥ ꯑꯝꯇ ꯇꯜꯂꯦ ꯏꯁꯩ ꯍꯩꯖꯗꯦ ꯐꯖꯕ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯃꯌꯥꯝꯁꯨ ꯇꯥꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯃꯅꯤꯄꯨꯔꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯃꯅꯤꯄꯨꯔꯤꯗ ꯐꯖꯕ ꯑꯃ ꯍꯦꯛꯇ ꯁꯛꯂꯛꯑꯣ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯐꯖꯕ ꯑꯝꯇ ꯃꯅꯤꯄꯨꯔꯤ ꯏꯁꯩꯁꯦ ꯅꯨꯄꯤꯒꯤꯗꯤ ꯀꯌꯥ ꯇꯥꯗꯦ ꯅꯨꯄꯥꯒꯤꯅ ꯍꯦꯟꯅ ꯇꯥꯏ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯃꯁꯨ ꯂꯩ ꯀꯩ ꯏꯁꯩ ꯑꯩꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃ ꯃꯃꯤꯡꯁꯦ ꯐꯤꯖꯤꯗꯣ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯆꯦꯁꯨ ꯇꯥꯔꯝꯗꯧ ꯃꯥꯜꯂꯦ ꯐꯤꯖꯤꯗꯣꯅ ꯇꯥꯏ ꯏꯁꯩ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨ ꯐꯖꯕꯅꯦ ꯏꯁꯩꯗꯣ ꯑꯗꯨ ꯏꯁꯩꯗꯣ ꯑꯗꯣ ꯅꯨꯄꯥ ꯏꯁꯩ ꯅꯣꯏ ꯈꯣꯟꯗꯥꯁꯦ ꯐꯖꯒꯗ꯭ꯔꯣ ꯐꯖꯅꯤ ꯍꯥꯏꯗꯤ ꯅꯨꯄꯤ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦꯕꯀꯣ ꯏꯁꯩꯁꯤꯗꯤ ꯍꯦꯛꯇ ꯑꯩꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯁꯛꯄ ꯏꯁꯩ ꯑꯗꯩ ꯅꯨꯄꯥꯅ ꯁꯛꯄ ꯏꯁꯩ ꯍꯥꯏꯕ ꯂꯩꯇꯦꯕ ꯏꯁꯥꯅꯕꯨ ꯄꯥꯝꯖꯔꯒꯗꯤ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯉꯪꯉꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯆꯦꯅ ꯃꯥ ꯆꯥꯛꯁꯪꯗꯕꯨ ꯑꯣꯏꯔꯣ ꯑꯗꯩ ꯑꯃꯗ ꯁꯨꯝ ꯉꯪ ꯂꯩꯔꯝꯃꯦꯕꯀꯣ ꯃꯥꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯗꯣ ꯑꯗꯨꯗ ꯃꯥꯅ ꯑꯗꯨꯝ ꯁꯛꯄꯗꯣ ꯑꯩꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯆꯦꯁꯦ ꯏꯁꯩ ꯁꯛꯄ ꯇꯥꯕꯤꯔꯝꯈꯤꯔꯣꯏꯕꯀꯣ ꯑꯗꯣ ꯃꯤ ꯏꯁꯩꯗꯣ ꯁꯤꯗꯣꯛꯑꯅꯤ ꯍꯥꯏꯕ ꯍꯥꯏꯐꯦꯠ ꯇꯥꯍꯟꯖꯔꯛꯀꯦ ꯃꯤꯁꯨ ꯍꯥꯏꯗꯤ ꯀꯞꯄꯅꯤ ꯍꯥꯏꯕꯅꯦ ꯑꯩꯅ ꯐꯖꯩ ꯍꯥꯏꯔꯤꯁꯦ ꯑꯩ ꯍꯥꯏꯖꯟꯕ ꯅꯠꯇꯦꯀꯣ ꯇꯁꯦꯡꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯀꯃꯦꯟꯗ ꯑꯩꯈꯣꯏꯁꯦ ꯏꯁꯩ ꯁꯛꯄ ꯐꯖꯩ ꯐꯖꯗꯦꯁꯦ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯅ ꯍꯥꯏꯖꯟꯕ ꯅꯠꯇꯗꯦꯀꯣ ꯑꯗꯣ ꯐꯤꯖꯤꯗꯣ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯁꯛꯄꯤꯔꯛꯑꯣ ꯀꯗꯥꯏꯗꯒꯤ ꯂꯨꯝꯕ ꯇꯥꯔꯝꯃꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯩ ꯕꯤꯠ ꯌꯥꯝ ꯌꯥꯎꯗꯦ ꯍꯥꯏꯕ ꯁꯤ ꯉꯥꯡꯁꯦ ꯑꯗꯨ ꯍꯦꯛ ꯁꯛꯄ ꯂꯣꯏꯔꯒ ꯏꯁꯩꯁꯨ ꯐꯖꯅ ꯁꯛꯄꯤꯔꯛꯑꯣ ꯑꯗꯨ ꯍꯦꯛ ꯁꯛꯄ ꯂꯣꯏꯔꯒ ꯁꯤꯁꯨ ꯑꯃꯨꯛ ꯆꯥꯔꯁꯦ ꯏꯁ ꯉꯥꯡ ꯃꯇꯦꯛ ꯑꯃ ꯂꯧꯖꯒꯦꯀꯣ ꯑꯝꯇ ꯌꯣꯠꯈꯤꯒꯦ ꯏꯁꯤꯡꯁꯦ ꯑꯝꯇ ꯏꯁꯤꯡ ꯊꯛꯄ ꯑꯣꯏꯅ ꯁꯛꯀꯠꯂꯛꯀꯦ ꯃꯌꯦꯛꯇꯨꯕꯨ ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦꯗ ꯐꯤꯖꯤꯗꯣ ꯃꯔꯛꯀꯤ ꯑꯟꯇ꯭ꯔꯥꯗꯣ ꯑꯗꯨꯝ ꯍꯧꯕꯗꯩ ꯁꯛꯂꯁꯨ ꯌꯥꯏ ꯑꯗꯨꯒꯤꯗꯤ ꯍꯧꯕꯒꯤꯁꯨ ꯈꯪꯗꯦ ꯍꯧꯕꯩꯗꯨꯗꯤ ꯌꯥꯝꯅ ꯇꯠꯂꯦ ꯃꯔꯛꯀꯤꯗꯣ ꯀꯥꯎꯔꯦ ꯃꯌꯥꯝ ꯐꯤꯖꯤꯗꯣ ꯍꯥꯏꯕ ꯏꯁꯩꯁꯦ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩ ꯑꯃ ꯑꯣꯏꯖꯩꯕꯀꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯆꯦꯗ ꯁꯨꯝ ꯃꯇꯦꯛ ꯑꯃ ꯉꯪꯍꯟꯖꯔꯛꯀꯦ ꯑꯩꯈꯣꯏꯆꯦ ꯑꯗꯨꯝ ꯅꯪꯅ ꯑꯩꯗꯣ ꯅꯪꯅ ꯑꯩꯗꯤ ꯇꯧꯗ꯭ꯔꯥ ꯑꯩꯅ ꯅꯪ ꯃꯇꯦꯛ ꯑꯃ ꯑꯩ 1 2 3 ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯁꯤꯡꯒꯔꯃꯛ ꯅꯠꯇꯕꯅꯤꯅꯅꯦ ꯁꯣꯏꯈꯤꯒꯗ꯭ꯔꯥꯅ ꯀꯩꯁꯨ ꯇꯜꯂꯦ ꯇꯧꯔꯣꯏ ꯍꯥꯏꯕ ꯀꯩꯁꯨ ꯅꯪ ꯇꯧꯔꯣꯏ ꯀꯔꯣꯝꯗ ꯅꯤꯡꯁꯤꯡꯉꯛꯏꯅꯣ ꯏꯁꯩꯗꯣ ꯀꯩꯁꯨ ꯇꯜꯂꯦ ꯇꯧꯔꯣꯏ ꯑꯩ ꯌꯥꯝꯅ 1 2 3 ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯏꯁ ꯇꯧꯕꯤꯔꯣ ꯍꯥꯏꯖꯔꯛꯏꯀꯣ ꯍꯥꯏꯗꯤ ꯁꯤꯡꯒꯔꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯆꯦꯁꯦ ꯃꯈꯣꯟꯗꯤ ꯐꯖꯩꯑꯕ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯖꯅꯕ ꯅꯠꯇꯦꯕ ꯃꯥ ꯃꯈꯣꯟꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯅꯨꯄꯥ ꯑꯣꯏꯌꯦ ꯃꯥꯟꯕꯅꯦꯍꯦ ꯑꯩ ꯅꯨꯄꯥ ꯈꯣꯟꯁꯦ ꯃꯥꯜꯂꯒꯁꯨ ꯇꯥꯕꯗ ꯅꯨꯄꯤꯒꯤ ꯐꯖꯩꯌꯦꯕ ꯈꯣꯟꯂꯩ ꯈꯣꯟꯗꯥꯗꯤ ꯌꯥꯎꯗꯕꯅꯦ ꯑꯩꯉꯣꯟꯗ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ ꯃꯇꯦꯛ ꯑꯃ ꯁꯛꯄꯤꯔꯣ ꯅꯪꯅ ꯊꯥꯒꯠꯄꯩ ꯋꯥꯅꯤ ꯃꯤꯅ ꯁꯤꯙꯔꯛꯀꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯃꯌꯥꯝꯅ ꯐꯖꯩ ꯐꯖꯗꯦ ꯑꯗꯣ ꯀꯃꯦꯟ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ
ꯅꯪꯅ ꯑꯩꯅ ꯃꯥꯏ ꯁꯦꯀꯦꯟ ꯚꯔꯁꯇ ꯍꯧꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯁꯣꯏꯈꯤꯕ ꯑꯩ 1 2 ꯂꯥꯟꯈꯤꯕ 3 ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯍꯩꯗꯤ ꯍꯩꯖꯗꯕꯅꯤ ꯁꯦꯡꯅ ꯃꯥ ꯍꯩꯖꯟꯕꯅꯦ ꯁꯤ ꯄꯣꯠꯁꯦ ꯁꯤꯃꯗꯤ ꯑꯗꯨꯗꯤ ꯊꯥꯗꯧ ꯃꯥꯜꯂꯦ ꯍꯧꯔꯁꯤꯀꯣ ꯅꯪ ꯔꯦꯗꯤ ꯉꯁꯥꯏꯅ ꯑꯥꯗ ꯍꯥꯏ ꯌꯥꯗ꯭ꯔꯥ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯤꯉꯩꯗ ꯄ꯭ꯔꯦꯛꯇꯤꯁꯁꯨ ꯀꯩꯝ ꯇꯧꯗꯦ ꯃꯤ ꯏꯁꯩꯗꯣ ꯁꯤꯗꯣꯛꯑꯦꯅ ꯁꯨꯝ ꯇꯥꯁꯦ ꯑꯩꯗꯣ ꯉꯥꯏꯍꯥꯛꯀꯤ ꯁꯨꯝ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯒꯤꯁꯨ ꯁꯨꯝ ꯌꯦꯡꯕꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯀꯣ ꯑꯩꯅ ꯁꯨꯝ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯦꯗꯕ ꯑꯩꯈꯣꯏ ꯆꯦꯁꯨ ꯍꯩꯕꯅꯦ ꯏꯁꯩ ꯁꯛꯄ ꯑꯗꯨꯒꯤ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯅꯕ ꯑꯦꯟꯖꯣꯏ ꯇꯧꯅꯕ ꯃꯇꯦꯛ ꯑꯃ ꯁꯛꯄꯤꯔꯛꯑꯣꯅꯦ ꯑꯩꯁꯨ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯔꯁꯦ ꯅꯪ ꯌꯦꯡꯉ ꯆꯥꯅꯤꯡꯉꯔꯣꯏ ꯑꯩꯅ ꯉꯁꯥꯏ ꯈꯨꯖꯤꯟ ꯁꯤꯑ ꯈꯥꯡꯕꯗ ꯆꯠꯅꯤꯡꯗꯕꯒꯤ ꯑꯗꯨ ꯍꯧꯔꯁꯤꯀꯣ 1 2 3 ꯒꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯐꯪꯂꯔꯣꯏ ꯀꯅꯥꯅꯁꯨ ꯍꯥꯏꯔꯛꯑꯃꯨ ꯅꯆꯤꯜꯂꯨꯅ ꯑꯩ ꯇꯜꯂꯦ ꯁꯛꯅꯤꯡꯗꯦ ꯊꯣꯏꯅ ꯐꯖꯩꯗꯨꯔꯤꯗꯤ ꯍꯝꯅ ꯌꯥꯝ ꯊꯤꯕꯗꯧ ꯇꯧꯗ꯭ꯔꯣ ꯇꯧꯗꯦ ꯑꯩꯅ ꯐꯖꯩ ꯇꯥꯖꯕ ꯌꯥꯝ ꯊꯤꯕ ꯐꯖꯩ ꯃꯥꯜꯂꯦ ꯐꯖꯩ ꯑꯁꯦꯡꯕꯅꯦ ꯑꯩ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯐꯖꯩ ꯕꯤꯠ ꯌꯥꯎꯗꯦ ꯁꯛꯑꯔꯣꯏ ꯇꯥꯅꯤꯡꯕꯅ ꯇꯥꯅꯤꯡꯕꯅ ꯂꯩꯉꯝꯗꯔꯦ ꯑꯩ ꯅꯨꯡꯁꯤꯔꯦ ꯅꯨꯡꯁꯤ ꯅꯪꯇꯪ ꯃꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯨꯠꯈ꯭ꯔꯁꯨ ꯃꯥꯡꯈ꯭ꯔꯁꯨ ꯂꯦꯡꯂꯤ ꯄꯥꯜꯂꯤ ꯄꯨꯝꯕꯅ ꯑꯩꯒꯤ ꯌꯦꯡꯉ ꯁꯛꯄꯅꯗꯤ ꯑꯩꯁꯨ ꯐꯠꯇ꯭ꯔꯣ ꯂꯤꯔꯤꯛꯁꯦ ꯄꯥꯛ ꯈꯪꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯐꯤꯖꯤꯗꯣ ꯅꯪꯒꯤ ꯑꯗꯨ ꯃꯇꯦꯛꯇꯨ ꯑꯃꯨꯛ ꯁꯛꯄꯤꯔꯝꯃꯨꯅꯦ ꯐꯤꯖꯤꯗꯣ ꯅꯪꯒꯤ ꯑꯩꯒꯤ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯃꯌꯦꯛ ꯈꯪꯗꯦ ꯍꯥꯏꯗꯣ ꯉꯁꯥꯏꯅ ꯅꯪꯒꯤ ꯍꯥꯏꯕ ꯐꯤꯖꯤꯗꯣ ꯅꯪꯒꯤ ꯈꯨꯝꯖꯤꯜꯂꯒꯦ ꯏꯇꯔ ꯁꯝꯂꯥꯡꯗꯨꯁꯨ ꯁꯤꯡꯒꯔ ꯁꯤꯡꯕꯁꯨ ꯂꯩ ꯑꯩꯗꯤ ꯍꯩꯇꯦꯀꯣ ꯇꯁꯦꯡꯅ ꯏꯁꯩꯁꯦ ꯁꯤꯡꯒꯔ ꯑꯩꯈꯣꯏ ꯁꯤꯡꯕ ꯆꯦꯅ ꯌꯥꯝ ꯁꯤꯡꯒꯔ ꯍꯩꯕꯅꯦ ꯁꯤꯡꯕꯁꯨ ꯂꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯑꯣ ꯍꯧꯖꯤꯛꯀꯤꯗꯨꯗ ꯃꯇꯦꯛ ꯑꯃ ꯐꯖꯩ ꯍꯧꯖꯤꯛ ꯃꯇꯦꯛꯇꯣ ꯀꯔꯝꯕ ꯃꯇꯦꯛꯅꯣ ꯍꯧꯖꯤꯛ ꯐꯤꯖꯤꯗꯣ ꯍꯥꯏ ꯃꯇꯥꯡꯗꯣ ꯐꯤꯖꯤꯗꯣ ꯅꯪꯒꯤ ꯈꯨꯝꯖꯤꯜꯂꯒꯦ 이타라 삼랑도수 satkhoni nangbu naning ꯄꯥꯏꯔꯛꯂꯦ ꯈꯣꯏꯃꯨ ꯅꯪꯒꯤ ꯑꯩꯁꯦ ꯈꯣꯏꯃꯨꯁꯨ ꯅꯠꯇꯅ ꯈꯣꯏꯃꯨꯒ ꯍꯥꯏꯖꯤꯜꯂꯦ ꯀꯣꯛ ꯉꯥꯎꯋꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯦꯛꯇꯨꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯃꯈꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯊꯤ ꯀꯥꯎꯈꯤꯕꯩꯅꯦ ꯐꯖꯩ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯐꯖꯔꯝꯒꯅꯤ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯉꯁꯤꯁꯤꯅ ꯍꯦꯟꯅ ꯐꯖꯕꯩ ꯇꯥꯏꯞ ꯇꯧꯋꯦ ꯃꯃꯥꯡꯗ ꯇꯥꯈꯤꯕꯗꯨꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯥꯏꯖꯟꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯃꯌꯥꯝꯅ ꯐꯖꯩ ꯐꯖꯗꯦ ꯑꯗꯣ ꯀꯃꯦꯟ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯁꯦ ꯁꯥꯎꯔꯣꯏꯗꯧꯔꯣ ꯃꯥ ꯏꯁꯩ ꯁꯛꯍꯜꯂꯦꯅ ꯇꯁꯦꯡꯅ ꯃꯥ ꯏꯁꯩ ꯉꯪꯕꯁꯦ ꯑꯩ ꯑꯗꯨꯝ ꯇꯥꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯏꯁꯩꯁꯦ ꯑꯗꯨꯝ ꯉꯪꯉꯦꯕ ꯑꯗꯣ ꯉꯪꯕꯁꯤꯗ ꯃꯥꯅ ꯉꯁꯥꯏ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯑꯥꯗ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯥꯕ ꯆꯦ ꯅꯪ ꯏꯁꯩ ꯁꯛꯁꯤꯀꯣ ꯅꯪ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯇꯁꯦꯡꯅ ꯍꯥꯏꯍꯧꯕꯅ ꯐꯠꯇ꯭ꯔꯥꯕ ꯑꯩꯗꯣ ꯏꯁꯩ ꯃꯌꯦꯛꯀꯗꯣ ꯂꯣꯏ ꯀꯥꯎꯔꯦ ꯇꯁꯦꯡꯅ ꯍꯩꯕꯅꯤꯀꯣ ꯃꯤꯁꯦ ꯂꯣꯏ ꯁꯤꯗꯣꯛꯑꯦ ꯑꯩꯅ ꯍꯥꯏꯖꯅꯕ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯍꯩꯕꯅꯦ ꯏꯁꯩ ꯁꯛꯄ ꯀꯥꯏꯗꯩꯅꯣꯗ ꯌꯥꯗꯦ ꯑꯩꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯍꯩꯇꯦꯕꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯀꯥꯕꯛ ꯀꯥꯕꯛ ꯁꯛꯆꯕ ꯋꯥꯅꯦꯕ ꯑꯩꯈꯣꯏ ꯆꯦꯅ ꯑꯃꯨꯛ ꯐꯖꯅ ꯍꯩꯕꯅꯦꯕ ꯃꯥꯗꯤ ꯏꯁꯩꯒꯤ ꯑꯟꯇꯔꯥ ꯑꯃꯁꯨ ꯐꯖꯅ ꯆꯤꯡꯕ ꯍꯩꯕꯅꯦꯕ ꯁꯥꯔꯦꯒꯃꯥ ꯌꯥꯝ ꯑꯗꯣ ꯍꯩꯕꯩ ꯏꯁꯩꯁꯦ ꯃꯑꯣꯡꯅꯦ ꯃꯥ ꯍꯥꯏꯁꯦ ꯑꯃꯇꯪꯒ ꯁꯛꯄꯤꯅꯕ ꯑꯩ ꯍꯥꯏꯖꯔꯤ ꯏꯁꯩ ꯑꯃꯇꯪꯒ ꯂꯥꯁ ꯑꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛ ꯐꯤꯖꯤꯗꯣ ꯁꯛꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒ ꯃꯤ ꯏꯁꯩꯗꯣ ꯏꯁꯩ ꯁꯤꯗꯣꯛꯑ ꯂꯣꯏꯔꯦ ꯁꯤꯗꯣꯛꯑꯁꯦ ꯍꯥꯏ ꯏꯁꯩ ꯑꯃ ꯑꯃꯨꯛ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯑꯃꯇꯪꯒ ꯁꯛꯄꯤꯔꯣ ꯏꯁꯩꯁꯦ ꯍꯣ ꯅꯣꯡꯗꯝꯕ ꯑꯣꯏꯅ ꯁꯛꯄꯤꯔꯛꯑꯣꯅꯦ ꯑꯩꯁ ꯅꯪ ꯀꯅꯥ ꯀꯥꯏꯅꯔꯦ ꯍꯣ ꯀꯅꯥ ꯀꯥꯏꯅꯔꯦ ꯅꯣꯡꯗꯝꯕꯅ ꯍꯣ ꯅꯣꯡꯗꯝꯕꯗꯣ ꯌꯥꯝ ꯐꯖꯕꯅꯦꯕ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯒꯤ ꯏꯁꯩ ꯃꯌꯦꯛꯇꯣ ꯀꯩꯅꯣ ꯍꯧꯔꯝꯕꯗꯣ ꯑꯣ ꯊꯦꯝꯖꯤꯟꯕꯤꯅꯕ ꯅꯪ ꯊꯦꯝꯖꯤꯟꯕꯤꯅꯕ ꯁꯂꯣꯏ ꯃꯈꯥ ꯇꯥꯔꯛꯀꯦ ꯂꯩꯇ꯭ꯔ ꯑꯩꯗꯤ ꯍꯩꯇꯦꯍꯦ ꯑꯗꯨꯏꯁꯨ ꯅꯪ ꯃꯇꯦꯛ ꯑꯃ ꯉꯪꯉꯣ ꯍꯣꯏ ꯑꯩ ꯍꯥꯏꯕ ꯃꯇꯦꯛ ꯑꯃ ꯅꯪ ꯉꯪꯖꯔꯛꯀꯦꯀꯣ ꯃꯇꯦꯛ ꯑꯃ ꯑꯗꯨꯒ ꯉꯪꯉ ꯇꯧ ꯐꯩ ꯍꯣꯏ ꯍꯥꯏꯕ ꯃꯇꯦꯛ ꯑꯃ ꯉꯪꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯆꯦ ꯑꯃꯨꯛ ꯉꯪꯖꯔꯒꯦꯀꯣ ꯑꯩ ꯍꯩꯇꯕꯅꯤ ꯊꯦꯝꯖꯤꯟ ꯑꯩ ꯅꯣꯛꯅꯤꯡꯉꯛꯇꯧꯔꯦ ꯆꯠꯂꯣ ꯌꯥꯔꯦ ꯊꯦꯝꯖꯤꯟꯕꯤꯅꯕ ꯊꯦꯝꯖꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯊꯃꯣꯏ ꯑꯁꯤꯅ ꯀꯌꯥꯔꯛ ꯂꯣꯏ ꯇꯦꯟꯊꯈꯤꯒꯅꯤ ꯀꯞꯄꯅꯤ ꯁꯤꯡꯒꯔ ꯃꯌꯥꯝꯗꯣ ꯅꯪꯒꯤꯗꯃꯛꯇ ꯁꯣꯏꯗ꯭ꯔꯦ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯁꯣꯏꯗ꯭ꯔꯦ ꯁꯛꯄꯗꯤ ꯐꯖꯗꯦ ꯏꯁꯥꯅ ꯈꯪꯖꯩꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯆꯦꯅ ꯑꯍꯧꯕꯗꯤ ꯑꯗꯨꯝ ꯁꯛꯍꯟꯖꯔꯛꯀꯦꯅ ꯑꯍꯧꯕꯗꯤ ꯑꯗꯨꯝ ꯁꯛꯂꯣ ꯑꯍꯧꯕꯗꯤ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯁꯛꯑꯒ ꯊꯦꯝꯖꯤꯟꯕꯤꯅꯕ ꯃꯈꯥꯗꯣ ꯁꯛꯂꯛꯑꯒꯦ ꯊꯦꯝꯖꯤꯟꯕꯤ ꯅꯠꯇꯕ ꯑꯃ ꯀꯩꯅꯣꯒꯤ ꯁꯦꯀꯦꯟ ꯚꯔꯁ ꯀꯣꯔꯁꯅꯦ ꯀꯔꯤꯕ ꯃꯇꯝꯒꯤ ꯁꯛꯄ ꯍꯥꯏꯕ꯭ꯔꯥ ꯃꯇꯝꯒꯤ ꯁꯛꯄꯅꯤ ꯃꯇꯝꯒꯤ ꯁꯥꯐꯨꯅ ꯍꯨꯝꯈ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕꯗ
ꯐꯖꯩ ꯃꯈꯥ ꯁꯨꯝ ꯃꯈꯥꯗ ꯀꯃꯥꯏ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯁꯛꯇꯝ ꯅꯥꯕ꯭ꯔꯣ ꯅꯪꯒꯤ ꯄꯨꯟꯁꯤꯅꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯅꯕꯨ ꯌꯥꯏꯐꯒꯅꯤ ꯈꯜꯂꯕ ꯆꯠꯈ꯭ꯔꯣ ꯂꯥꯞꯅ ꯅꯤꯡꯖꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯣ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯍꯣ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯐꯖꯩ ꯐꯖꯩ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯈꯨꯕꯥꯛꯄꯨ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯨꯕꯥꯛꯄꯨꯔꯤ ꯇꯁꯦꯡꯅ ꯐꯖꯩ ꯑꯟꯇꯔꯥꯁꯦ ꯌꯥꯝ ꯐꯖꯅ ꯁꯛꯑꯦꯕ ꯑꯩꯅ ꯍꯥꯏꯖꯤꯟꯕꯩ ꯋꯥ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩꯅ ꯍꯥꯏꯕ ꯌꯦꯡꯉꯣ ꯍꯩꯇꯦꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨꯁꯦ ꯑꯩꯈꯣꯏ ꯁꯤ ꯃꯌꯦꯛꯁꯨ ꯊꯥꯖꯅꯕꯒꯤ ꯐꯥꯗꯅ ꯄꯪꯁꯛꯇ ꯇꯁꯦꯡꯅ ꯁꯛꯑꯦꯅ ꯍꯩꯕꯅꯦꯕ ꯃꯥꯁꯦ ꯏꯁꯩ ꯂꯣꯏ ꯍꯩꯕꯅꯦ ꯁꯛꯄ ꯑꯗꯣ ꯃꯥꯁꯦ ꯏꯁꯩ ꯁꯛꯄ ꯅꯠꯇꯦꯗ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯛꯄꯁꯤꯗꯤ ꯑꯟꯇꯔꯥ ꯑꯃꯒꯤ ꯆꯥꯒꯗꯕꯅꯦꯕ ꯑꯩ ꯆꯤꯡꯕ ꯈꯣꯠꯄꯗ ꯑꯟꯇꯔꯥ ꯆꯥꯕ ꯆꯥꯗꯕ ꯍꯥꯏꯕ ꯂꯩꯗꯅ ꯑꯗꯣ ꯃꯥꯒꯤꯗꯤ ꯇꯁꯦꯡꯅ ꯏꯁꯩ ꯁꯛꯄ ꯃꯤ ꯑꯃꯅ ꯁꯛꯄꯗꯧꯅ ꯁꯛꯄꯅꯦꯕ ꯑꯁꯦꯡꯕꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯍꯦꯛ ꯇꯥꯕꯗꯀꯣ ꯁꯤꯡꯒꯔ ꯑꯁꯦꯡꯕꯅ ꯀꯞꯇꯅꯤꯡꯉꯦ ꯋꯥ ꯂꯩꯄꯣꯠꯇꯦ ꯑꯩꯅ ꯑꯁꯦꯡꯕꯩꯅꯦ ꯍꯥꯏꯕ ꯃꯌꯦꯛ ꯇꯁꯦꯡꯅ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯈꯔꯒꯗꯤ ꯅꯤꯡꯁꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯁꯛꯆꯅꯤꯡꯕꯁꯨ ꯑꯃꯨꯛ ꯇꯥꯗꯣꯏꯅꯦ ꯍꯥꯏꯕ ꯅꯪ ꯇꯧꯔꯤ ꯂꯤꯂꯥꯁꯤ ꯌꯦꯡꯉꯨ ꯍꯣꯔꯦꯟ ꯁꯛꯆꯅꯤꯡꯕ ꯇꯥꯔꯦ ꯇꯁꯦꯡꯅ ꯐꯖꯕꯒꯤꯅꯤ ꯍꯥꯏꯁꯦ ꯐꯖꯕꯒꯤ ꯍꯥꯏꯗꯤ ꯇꯥꯕꯗ ꯑꯩꯁꯨ ꯈꯪꯉꯦꯕ ꯅꯪꯅ ꯏꯁꯩ ꯃꯆꯤꯟ ꯍꯩ ꯃꯅꯥꯎꯕꯩ ꯍꯩꯇꯦꯗꯣ ꯊꯥꯒꯠꯄ ꯅꯠꯇꯦ ꯑꯗꯨꯏ ꯅꯠꯇꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯦ ꯁꯣꯏꯗ꯭ꯔꯦ ꯏꯁꯩ ꯍꯩ ꯁꯣꯏꯗ꯭ꯔꯦ ꯁꯣꯏꯗ꯭ꯔꯦ ꯍꯩꯇꯦꯁꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯇꯁꯦꯡꯅ ꯏꯁꯩꯁꯦ ꯐꯖꯅ ꯍꯩꯌꯦꯕ ꯃꯥꯁꯦ ꯑꯇꯣꯞꯄꯗꯤ ꯍꯥꯏꯔꯛꯑꯅꯣ ꯁꯛꯑꯣꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯆꯥꯅꯕꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯁꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃꯨꯛ ꯆꯥꯕꯁꯦ ꯃꯈꯥ ꯆꯠꯊꯖꯔꯛꯑꯒꯦ ꯁꯤ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦꯀꯣ ꯁꯤ ꯃꯇꯣꯡꯁꯦ ꯍꯣꯏ ꯑꯩ ꯆꯥꯒꯟꯗꯦꯕ ꯄꯥꯛꯅ ꯑꯩꯈꯣꯏꯗꯤ ꯃꯇꯨꯡꯅ ꯍꯥꯎꯋꯦꯅ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯅ ꯑꯃꯨꯛ ꯃꯔꯨꯗ ꯃꯇꯨꯡ ꯈꯔ ꯅꯞꯄꯗꯨ ꯃꯥ ꯍꯥꯎꯋꯦ ꯍꯥꯏꯁꯦ ꯃꯔꯨꯗ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯗꯕꯤꯗ ꯃꯔꯨꯗ ꯃꯇꯣꯡ ꯈꯔ ꯅꯞꯄ ꯑꯃ ꯂꯩꯕꯅꯦ ꯌꯥꯝ ꯍꯥꯎꯕ ꯑꯃꯀꯣ ꯑꯗꯨꯅꯦ ꯑꯩꯅ ꯌꯥꯝ ꯉꯥꯎꯖꯩꯁꯦ ꯐꯅꯌꯥꯝꯗꯤ ꯂꯦꯝꯃꯦꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯐꯅꯌꯥꯝ ꯆꯥꯔꯦꯗ ꯌꯥꯔꯦꯗ ꯁꯤꯗꯤ ꯌꯥꯝ ꯂꯦꯝꯕ ꯅꯠꯇꯦ ꯃꯅꯀꯟꯒꯤ ꯁꯔꯨꯛꯇꯨꯅꯤ ꯈꯔ ꯂꯦꯝꯃꯤꯁꯦ ꯈꯔ ꯆꯥꯁꯜꯂꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯊꯣꯏꯅꯥꯎ ꯂꯧꯋꯦ ꯍꯩ ꯃꯍꯤ ꯍꯩꯔꯛꯀꯦ ꯆꯥꯁꯜꯂꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯣꯏ ꯆꯥꯕ ꯇꯨꯝꯅꯕꯒꯤ ꯇꯨꯝꯍꯜꯂꯒꯦ ꯁꯤꯅꯤ ꯅꯪ ꯈꯜꯂꯤꯁꯤ ꯅꯠꯇ꯭ꯔꯥ ꯆꯥꯁꯜꯂꯣ ꯑꯩ ꯆꯝꯐꯨꯠꯁꯤꯗꯤ ꯑꯩ ꯆꯝꯐꯨꯠ ꯋꯥꯠꯂꯤꯌꯦ ꯑꯩ ꯍꯣꯏ ꯆꯝꯐꯨꯠꯀ ꯆꯥꯕ ꯂꯣꯏ ꯀꯥꯎ ꯂꯩꯔꯦ ꯃꯍꯤꯗꯪ ꯀꯣꯟꯅ ꯊꯛꯀꯦ ꯇꯣꯠꯂꯒ ꯊꯛꯑꯣ ꯑꯗꯣ ꯆꯝꯐꯨꯠ ꯍꯥꯟꯅ ꯆꯥꯒꯦ ꯆꯥꯁꯤꯜꯂꯣ ꯑꯩ ꯍꯩꯗꯤ ꯍꯩꯕꯤꯔꯒꯦ ꯌꯥꯔꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯔꯛꯇ꯭ꯔꯁꯨ ꯌꯥꯏ ꯈꯤꯇꯪꯒ ꯍꯩꯔ ꯌꯥꯔꯦ ꯌꯥꯔꯅꯤ ꯊꯣꯏꯅꯥꯎ ꯌꯥꯔꯗ꯭ꯔꯥ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯇꯁꯦꯡꯅ ꯍꯥꯎꯔꯦ ꯍꯥꯏꯖꯤꯟꯕꯒꯤ ꯋꯥꯗꯤ ꯅꯠꯇ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯎꯔꯦ ꯑꯗꯨꯕꯨ ꯍꯥꯎꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯅ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯗꯤꯅꯦ ꯃꯤꯅ ꯍꯥꯏꯖꯤꯟꯕ ꯃꯥꯟꯅꯤꯕ ꯑꯗꯣ ꯅꯪꯅ ꯊꯣꯡꯉꯒ ꯅꯣꯡꯃ ꯍꯥꯏꯖꯟꯕꯩ ꯋꯥ ꯅꯠꯇꯦꯀꯣ ꯄꯤꯖꯁꯦ ꯇꯁꯦꯡꯅ ꯍꯥꯎꯋꯦ ꯑꯩ ꯏꯁꯥꯅ ꯊꯣꯡꯕꯒꯤ ꯊꯥꯒꯠꯄꯩ ꯋꯥ ꯅꯠꯇꯦꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯃꯥꯒꯤ ꯇꯣꯛ 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 ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯍꯥꯎꯋꯦ ꯇꯁꯦꯡꯅ ꯑꯗꯨ ꯑꯩ ꯈꯨꯠ ꯑꯩꯉꯣꯟꯗꯗꯤ ꯂꯦꯝꯃꯤꯁꯦ ꯇꯥꯗꯦ ꯃꯥꯏꯗꯤ ꯍꯥꯎꯇꯕꯒꯤ ꯂꯦꯝꯕ ꯅꯠꯇꯦꯀꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯆꯥꯛ ꯌꯥꯎꯕꯒꯤ ꯆꯥ ꯉꯝꯗꯕꯒꯤ ꯈꯔ ꯂꯦꯝꯖꯕꯅꯦ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯝꯗꯗꯤ ꯁꯤꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯉꯝꯅꯕ ꯑꯗꯨꯝ ꯆꯥꯁꯤꯟꯖꯒꯦ ꯍꯥꯏꯗꯤ ꯌꯦꯟꯗꯣ ꯆꯥꯎꯁꯨ ꯆꯥꯎꯃꯟꯈ꯭ꯔꯦꯕ ꯉꯁꯤꯒꯤꯁꯦ ꯀꯦꯖꯤ 2.5 ꯇꯥꯕ ꯌꯦꯟꯅꯦꯕ ꯑꯗꯨꯗꯨꯒꯤꯅꯤꯗ ꯋꯥ 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 ꯍꯥꯒꯠꯆꯅꯤꯀꯣ ꯅꯪ ꯑꯩꯗꯤ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯑꯩꯗꯤ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯆꯥꯁꯜꯂꯣ ꯌꯥꯔꯣꯏ ꯁꯤ ꯊꯛꯈ꯭ꯔꯕꯅꯤꯅ ꯆꯥꯁꯜꯂꯣ ꯅꯣꯛꯈꯠꯂꯛꯏꯗꯣ ꯀꯩꯅꯣ ꯍꯩ ꯃꯍꯤ ꯇꯣꯛꯑ ꯅꯣꯛꯈꯠꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯅꯣꯛꯄ ꯍꯧꯈꯤ ꯇꯥꯔꯗꯤꯅꯦ ꯅꯣꯛꯄꯁꯨ ꯂꯦꯞꯅꯤꯡꯗꯕ ꯀꯥꯡꯕꯨꯅꯦꯕ ꯑꯩꯁꯦ ꯌꯥꯝ ꯅꯣꯛꯀꯜꯂꯦ ꯍꯥꯏꯕ ꯑꯩꯁꯨ ꯁꯥꯊꯤ ꯅꯣꯛꯀꯜꯂꯦ ꯑꯩꯁꯨ ꯐꯨꯟꯖꯅꯤꯀꯣ ꯐꯨꯟꯖꯅꯤ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏ ꯅꯪꯗꯤ ꯁꯥꯏꯔꯤꯕꯅꯤꯀꯣ ꯑꯩꯗꯤ ꯂꯣꯏꯈ꯭ꯔꯕꯅꯤꯗꯣ ꯁꯤꯠ ꯅꯥꯜꯂꯦ ꯆꯝꯐꯨꯠ ꯀꯟꯅ ꯆꯥꯔꯤ ꯆꯝꯐꯨꯠꯇꯨ ꯉꯁꯥꯏ ꯃꯍꯤ ꯇꯣꯠꯈꯤꯕꯗꯒꯤ ꯆꯝꯐꯨꯠꯁꯦ ꯅꯪꯒꯤ ꯌꯦꯟꯁꯤ ꯎꯕꯗ ꯀꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯁ ꯌꯥꯝꯃꯟꯈ꯭ꯔꯦ ꯀꯥꯏꯗꯩ ꯄꯥꯝꯃꯨꯏ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯄꯤꯁ ꯑꯍꯥꯎꯕ ꯃꯥꯅ ꯄꯥꯝꯖꯕ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯣꯡ ꯈꯥꯛꯑ ꯊꯝꯃꯝꯃꯦꯕ ꯑꯩꯉꯣꯟꯗ ꯆꯥꯎꯋꯦ ꯁꯤ ꯃꯌꯥꯝꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯀꯩꯅꯣ ꯃꯤ ꯁꯥ ꯆꯥꯅꯩꯁꯦ ꯑꯍꯥꯎꯕ ꯆꯥꯅꯩ ꯅꯠꯇ꯭ꯔꯣ ꯍꯥꯎꯇꯕꯕꯨ ꯀꯅꯥ ꯆꯥꯗꯣꯏꯅꯣ ꯁꯤ ꯃꯌꯥꯝꯁꯤꯕꯨ ꯑꯩꯉꯣꯟꯗ ꯆꯥꯎꯋꯦ ꯆꯥꯛ ꯆꯥꯔꯒ ꯆꯥꯛꯁꯨ ꯃꯥꯅ ꯆꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯅ ꯉꯥꯛꯇꯅꯦꯕ ꯆꯥꯔꯤꯁꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯥꯛ ꯃꯌꯥꯝꯁꯦ ꯆꯥꯔ ꯃꯇꯨꯡꯗ ꯁꯤ ꯑꯃꯨꯛ ꯆꯥꯎꯋꯦ ꯁꯤ ꯑꯩ ꯀꯃꯥꯏꯅ ꯉꯝꯗꯣꯔꯤꯒꯦꯕ ꯍꯌꯦꯡꯁꯦ ꯀꯣꯂꯦꯖ ꯑꯃꯁꯨ ꯆꯠꯇꯣꯏꯅꯦ ꯆꯞ ꯑꯗꯩ ꯃꯥꯟꯅꯩ ꯑꯗꯨ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯑꯩꯁꯨꯅꯦ ꯑꯩꯈꯣꯏ ꯆꯦꯁꯨ ꯃꯥꯕꯨꯗꯤ ꯈꯔ ꯐꯔꯤꯅꯦ ꯌꯥꯝ ꯆꯥꯕ ꯅꯠꯇꯕꯅꯤ ꯑꯩꯗꯤ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯨ ꯑꯃ ꯂꯩꯅꯦꯕ ꯉꯁꯥꯏꯁꯨ ꯋꯥꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯍꯜꯂꯛꯑꯒ ꯏꯟꯖꯥꯡꯁꯦ ꯊꯣꯡꯉꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯆꯥꯛꯁꯦ ꯍꯥꯏꯗꯤ ꯆꯥꯗꯅ ꯆꯥꯕꯒꯤ ꯐꯖꯅ ꯍꯥꯎꯔꯦꯕꯀꯣ
ꯑꯗꯩ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯀꯣꯂꯦꯖ ꯆꯠꯇꯣꯏꯅꯦ ꯁꯤ ꯃꯌꯥꯝ ꯑꯩꯅꯅꯦ ꯆꯥꯔꯒꯗꯤ ꯁꯤ ꯃꯅꯨꯡꯒꯤ ꯑꯍꯥꯎꯕ ꯃꯌꯥꯝ ꯆꯥꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯥꯏ ꯑꯗꯨ ꯃꯇꯥꯏꯗꯒ ꯍꯥꯎꯇꯕ ꯍꯥꯏꯗꯤ ꯑꯩꯕꯨꯗꯤ ꯅꯞꯄ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯆꯥꯅꯤꯕꯀꯣ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯃꯥꯒꯤꯅ ꯁꯤꯒꯤꯁꯦ ꯁꯤ ꯃꯇꯣꯡꯅ ꯂꯣꯏ ꯊꯝꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯥꯅ ꯉꯥꯡꯉꯤꯉꯩꯗ ꯁꯤ ꯃꯇꯣꯡ ꯂꯣꯏ ꯊꯝꯃꯝꯕꯅꯦꯕ ꯑꯩꯅ ꯂꯣꯏꯔꯕꯅꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯏꯁꯩꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯁꯩꯗꯣ ꯃꯌꯥꯝꯅ ꯐꯖꯩ ꯐꯖꯗꯦꯗꯣ ꯀꯃꯦꯟ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯥꯁꯦ ꯑꯩꯅ ꯐꯖꯩ ꯍꯥꯏ ꯏꯁꯩꯗꯣ ꯁꯨꯡꯊꯥ ꯊꯥꯖꯧ ꯄꯜꯂꯅꯣꯃꯤ ꯌꯥꯗ꯭ꯔꯦꯕ ꯑꯝꯇꯪ ꯀꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯃꯀꯣꯛꯇꯨꯗꯤ ꯀꯥꯎꯊꯣꯛꯍꯟꯈ꯭ꯔꯣ ꯅꯪ ꯉꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯏꯁꯩꯗꯣ ꯁꯣꯏ ꯁꯤꯙꯔꯛꯄ ꯁꯣꯏꯗ꯭ꯔꯦ ꯏꯁꯩꯗꯣ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯏꯕ ꯌꯦꯡꯉꯣ ꯐꯖꯩ ꯐꯖꯩ ꯑꯩ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯏꯁꯩ ꯐꯖꯩꯌꯦꯕ ꯅꯪꯗꯤ ꯑꯩ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯊꯥꯒꯠꯄꯅꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯠꯇꯦ ꯊꯥꯖꯧꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯃꯌꯥꯝ ꯀꯣꯂꯥꯁ ꯑꯣꯏꯅ ꯀꯃꯦꯟ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯆꯦꯅ ꯑꯩꯅ ꯍꯥꯏꯖꯜꯂꯦꯅ ꯑꯗꯨꯝ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗꯨꯅ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯥ ꯊꯥꯖꯖꯔꯁꯅꯤ ꯑꯁ ꯑꯗꯨ ꯃꯌꯥꯝ ꯂꯦꯝꯁꯨ ꯌꯥꯝ ꯂꯦꯝꯃꯦ ꯆꯝꯐꯨꯠ ꯆꯥꯁꯤꯜꯂꯣ ꯍꯩ ꯃꯩꯊꯥ ꯑꯃ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯩ ꯃꯩꯊꯥ ꯈꯪ ꯑꯗꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯩ ꯃꯍꯤ ꯊꯛꯑꯝꯕꯅ ꯐꯠꯇ꯭ꯔꯥ ꯌꯥꯔꯦ ꯍꯣꯔꯦꯟ ꯂꯣꯏꯔ ꯆꯥ ꯈꯔꯗꯤ ꯆꯥꯁꯤꯜꯂꯣꯌꯦ ꯉꯝꯃꯔꯣꯏ ꯆꯈꯥꯎꯒꯗꯣ ꯁꯦꯡꯗꯣꯛꯅꯕ ꯍꯥꯏꯗꯤ ꯊꯥꯎꯔꯦꯛ ꯃꯌꯥꯝ ꯑꯃ ꯑꯃꯒꯤ ꯆꯥꯁꯤꯜꯂꯨꯕꯗꯣ ꯑꯗꯨꯅ ꯌꯥꯔꯅꯤ ꯃꯍꯤꯗꯣ ꯈꯤꯇꯪ ꯊꯛꯀꯦ ꯌꯥꯝꯗꯕ ꯈꯤꯇꯪ ꯊꯛꯆꯤꯜꯂꯣ ꯋꯦ ꯍꯣꯏ ꯋꯦ ꯃꯌꯥꯝ ꯆꯥꯕꯁꯤꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯗꯤ ꯆꯥꯕꯁꯦ ꯍꯥꯏꯗꯤ ꯉꯝꯃꯔꯣꯏꯕ ꯑꯩꯈꯣꯏ ꯆꯦꯁꯨ ꯉꯝꯃꯛꯇ꯭ꯔꯦ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯐꯅꯌꯥꯝ ꯂꯦꯝꯃꯤ ꯌꯥꯝ ꯂꯦꯝꯕꯗꯤ ꯅꯠꯇꯦꯗ ꯆꯥꯛ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯗꯤ ꯉꯝꯅꯤ ꯍꯥꯏꯕ ꯍꯣꯏ ꯆꯥꯛ ꯌꯥꯎꯗꯗꯤ ꯁꯤ ꯉꯝꯗꯦ ꯑꯗꯨꯝ ꯉꯝꯅꯤ ꯍꯥꯏꯕ ꯑꯁꯦꯡꯕ ꯑꯩ ꯆꯥꯛ ꯌꯥꯎꯗ꯭ꯔꯗꯤ ꯉꯝꯅꯤ ꯁꯤ ꯈꯖꯤꯛ ꯄꯣꯠꯁꯦ ꯈꯖꯤꯛ ꯂꯦꯝꯃꯦ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯦꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯍꯩ ꯃꯍꯤ ꯈꯔ ꯊꯛ ꯑꯗꯒꯤ ꯆꯕꯨꯡ ꯃꯍꯤ ꯈꯔ ꯊꯛ ꯄꯨꯛꯁꯨ ꯑꯗꯨꯝ ꯊꯟꯒꯠꯈ꯭ꯔꯦꯕ ꯑꯩ ꯉꯁꯥꯏꯗꯤ ꯆꯥꯕꯗ ꯏꯁꯤꯡ ꯃꯌꯥꯝ ꯊꯛꯆꯤꯟꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅꯁꯨ ꯉꯝꯖꯗꯕꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ 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 ꯕꯥꯏ